Cotu Amadi Itlf Anigi Mathakta Suo Moto Cognizance ama Loukhatpinaba Supreme Court ki Chief Justice ta MALEM THONGAM na AYEBA CHEROL PISINDUNA WAKATKHRE Cycling for Manipur Peace ki Khongchat amaga mari leinana MALEM THONGAM na haugiba chahi gi October anida Delhi ki Kutub Minar dagi state manga fauduna santi gi paujel puduna Manipur tamna lakpagi lambida chahi aduma ki December tarik tara treta Cotu gi Maikai dagi Kangpokpi district fauduna Imphal chatpa yaroi harakiba amadi Manipur gi district tara tarukmak sin na chatkadaba solo peace ride amagi matang dasu ITLF ki Maikai dige Churachandpur lanchalakuna peace awareness chathaba yaroi haina athing bapirakhiba adugi matang da mari leinaba state government ki authority singi Maikai dige thabak thorum amata lokhalaktabaga mari leinana ngasi asi Supreme Court ki Chief Justice da wakatkibani hairi ningsing bayai chatliba chahi asige February ki tarik 19 dasu Manipur High Court ki Chief Justice dasu AYEBA CHEROL PISINDUNA Cotu Mathakta Suo Moto Cognizance ama Loukhatpinaba Haizakibा laikhrabani ngasigi Supreme Court ki khongchat aduda New Delhi Maitai Coordinating Committee ki Women's Wing ki Convener Kumandem Narmada amadi Spokesperson Kaisam Sangitana Luchingba Nupi Mihut Kangbu amanasu mateng pangki hairi